ꯑꯩꯒꯤ ꯋꯥꯏꯐꯀ ꯁꯦꯐꯇꯤꯒꯤ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯃꯃꯤꯡꯅ ꯑꯣꯀ꯭ꯔꯝ ꯖꯌꯥꯗꯦꯕꯤ ꯑꯗꯣ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯇꯦꯔꯤꯁꯥ ꯀꯧꯏ ꯑꯗꯣ ꯁꯦꯐꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯃꯇꯝ ꯈꯔ ꯂꯩ ꯗꯦꯜꯂꯤꯗ ꯂꯩꯔꯒ ꯃꯔꯛꯁꯤꯗ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯂꯨꯏ ꯑꯗꯨꯒ IDPꯒꯤ ꯃꯣꯏꯒꯤ ꯀꯟꯗꯤꯁꯟ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯁꯤꯗꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡꯗꯨꯅꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯄ꯭रीम ꯀꯣꯔꯠꯇꯁꯨ ꯑꯗꯨꯒꯤ ꯀꯦꯁ ꯆꯠꯊꯔꯤ ꯑꯗꯨꯒꯤ ꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯑꯅꯤꯃꯛꯀꯤꯅꯤ ꯑꯗꯣ ꯕꯦꯁꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯦꯁꯇ ꯍꯥꯏꯕꯗꯤ ꯑꯩꯅ ꯚꯤꯖꯤꯠ ꯇꯧꯔꯒ ꯎꯔꯨꯕ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯀꯣ ꯌꯥꯝ ꯋꯥꯔꯦ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯀꯥꯟꯅꯗꯀꯣ ꯂꯩꯕꯅꯤꯅ ꯎꯅꯤꯡꯉꯤ ꯏꯁꯨꯁꯨ ꯏꯆꯥꯁꯨ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯏꯪꯉꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯈꯪꯗꯦꯀꯣ ꯑꯍꯜ ꯑꯣꯏꯔꯦꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯥꯏꯐꯝ ꯆꯍꯤ 40 ꯁꯨꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯨꯁꯤꯡ ꯀꯣꯟꯗꯅ ꯂꯩꯅꯤꯡꯕꯗꯣ ꯃꯣꯏꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯄꯁꯨ ꯆꯠꯂꯨꯏꯌꯦꯕꯀꯣ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯏꯪꯊꯔꯒ ꯏꯪꯊꯕ ꯑꯣꯏꯔꯁꯨꯅꯨꯀꯣ ꯑꯩꯅ ꯂꯥꯛꯄꯒꯤ ꯄꯥꯟꯗꯝꯗꯤ ꯖꯁ IDPꯁꯤꯡꯒꯤ ꯑꯋꯥꯕꯒꯤ ꯃꯣꯏꯅ ꯊꯦꯡꯅꯕ ꯑꯋꯥꯠꯄ ꯃꯌꯥꯝ ꯂꯩꯕꯒꯤ ꯂꯥꯛꯆꯕꯅꯤꯗ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯐꯕ ꯊꯕꯛ ꯑꯃꯒꯤ ꯋꯥꯔꯕ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯣꯏꯒꯤ ꯏꯁꯨ ꯔꯦꯁ ꯇꯧꯕ ꯂꯥꯛꯄꯅꯤꯅ ꯑꯗꯨ ꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯕꯨꯗꯤ ꯂꯩꯕꯤꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯍꯣꯏ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯤꯡꯅꯁꯨ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯁꯣꯝꯅ ꯍꯥꯏꯕꯁꯨ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯣꯏꯅꯁꯨ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯑꯋꯥꯕꯒꯤ ꯃꯇꯦꯡ ꯍꯥꯟꯅ ꯄꯥꯡꯁꯤ ꯑꯗꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯇꯩꯗꯤ ꯌꯦꯡꯉꯁꯦꯅ ꯑꯗꯨꯃꯥꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯀꯣ ꯌꯥꯝ ꯋꯥꯔꯦ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯀꯥꯟꯅꯗꯀꯣ ꯂꯩꯕꯅꯤꯅ ꯎꯅꯤꯡꯉꯤ ꯏꯁꯨꯁꯨ ꯏꯆꯥꯁꯨ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯏꯪꯉꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯈꯪꯗꯦꯀꯣ ꯑꯍꯜ ꯑꯣꯏꯔꯦꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯥꯏꯐꯝ ꯆꯍꯤ 40 ꯁꯨꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯏꯁꯨꯁꯤꯡ ꯀꯣꯟꯗꯅ ꯂꯩꯅꯤꯡꯕꯗꯣ ꯃꯣꯏꯁꯨ ꯃꯥꯒꯤ ꯀꯩꯅꯣ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯄꯁꯨ ꯆꯠꯂꯨꯏꯌꯦꯕꯀோ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤ ꯏꯪꯊꯔꯒ ꯏꯪꯊꯕ ꯑꯣꯏꯔꯁꯨꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯏꯃꯥꯅ ꯄꯥꯝꯖꯩ ꯑꯩꯗꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ ꯀꯝꯇꯁꯨ ꯍꯩꯇꯦꯕ ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯝ ꯏꯁꯨꯁꯤꯡ ꯏꯆꯥꯁꯤꯡ ꯀꯣꯜꯂꯒꯀꯣ ꯊꯣꯡꯒꯥꯟ ꯊꯣꯛꯍꯟꯗꯦꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯅ ꯏꯃꯥ ꯑꯍꯜ ꯑꯣꯏꯔꯦ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗ ꯊꯣꯛꯍꯟꯗꯦ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯈꯪꯗꯦ ꯑꯃꯁꯨꯡ ꯄꯥꯎꯗ ꯐꯣꯟꯗ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄꯗꯀꯣ ꯈꯔ ꯇꯥꯕꯗꯤ ꯍꯦꯟꯅ ꯑꯗꯣ ꯋꯥꯔꯦ ꯃꯇꯝꯁꯤꯡꯁꯦ ꯌꯥꯝ ꯁꯥꯡꯉꯦ प्रजा पुनः लोई वारीनको अखोई नति पुनमक वारीसे अदुना शांति ओरदुना हानगी तांदु लेताबे फिबमदुदा हंजिनदना इसु इचा नोई ख्वाई पुनमक को हिमिनबदो इमान बानजेबा सिदे हना इजे हाइनिंग हाइसु लेते कमते खंगदेबा आइसे याम पंगेबा पंग समला अंगांगोन यहंस मिंगना एंथनी नावलकोई आई पाइटे जोबी कम्युनिटी दगिनी चुचामपुर दगी अदो एगा फमिनरेबा इमासिना एगी मदर इलोनी एगी नुपीगी ममानी अइना सिदा लापगी मरमदी इरांग हेक होबदगी अइना हुजिक फावबा IDP सिंगी दमकता इशू रेस याम तौखी अहानबदा हाईकोर्टा अइना PI ओइना थाखी अदुगी मतुंगदा गीता कमिटी हुजिकना सुप्रीम कोर्टा असिगी मतंगदा सुप्रीम कोर्टा हियरिंग चथरी अदुना हुजिकसे सरकार अमा पालीबनिना अदुना अइना सु खनबसिदा सरकार अमा लेरबनिना सरकार दसु IDP सिंगिदमकता मखाताना वाकटपा ओइना अइ ngasi दिल्ली दगी लाकचबनी अदुगा ngasi हेक थुंबगा इमासी हान उनरागा मांगोदि बो लौरगा मखाताबा थबक IDP गी इशू रेस तोबदु ओइरो CM उनबसु अदुगा रिलीफ केम्दा IDP सु उनबा मथंग मथंग चथरागे ना खल्ली अइदी होय चही खरा गेप लेरबनि खितंगदि नुंगाइते दोसु अइना लाइबगी मरमदि पांडम अमा लेरगा लाकचबनि अदुन अइगी असि पांडमसे मपुंग फानबिदबक्ता उनबा याबा मिसिंग उनरगा अदुगा अदुगी रेस्पॉन्स फंगबगी मतुंगिना अइ अमुक चुचामपुरदा युमदा हनखिगे हाइना दुमाइना लेइ अदो सिदैदा लाखबसे सिदैदा कम्युनिटी अनिमक तादरे करी वाफम थमिनि पाउजेल पिबिनि यस यस अनिमक्तदी अइदी जस्ट ऐसु इसामक IDP नि ऐसु मिचम अमनी अदो अइना कम्युनिटी अनिगी दमक्ता अइना असिने दुनेदी हाइबदी तल्ली अदोसु अइना हुजिक हाइनिंगिसदी सिदा ख्वाइदगी विक्टिम ओइरिबा अवाबा ताबसे IDP सिंगनी अदो हुजिक IDP सिंग चही अहुम
ꯐꯥꯔꯛꯑꯕꯅꯤꯅ ꯀꯦꯝꯗ ꯂꯩꯕꯁꯨ ꯀꯦꯝꯗ ꯂꯩꯇꯕꯁꯤꯡꯁꯨ ꯑꯋꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯪꯉꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯑꯊꯨꯕ ꯃꯇꯝꯁꯤꯗ ꯑꯁꯤꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯣꯏꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯃꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ एजुकेशनꯒꯤ ꯍꯥꯏꯔꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯔꯀꯥꯔꯅ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯄꯅꯤ ꯄ꯭ꯂꯁ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯁꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯤꯌꯔꯤꯡ ꯆꯠꯊꯔꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯁꯨ ꯁꯔꯀꯥꯔꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯒꯦ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤꯅꯤ ꯑꯩꯅ ꯏꯁꯨ ꯔꯦꯁ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯁꯨ ꯀꯣꯔꯠ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯆꯪꯉꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯄꯥꯜꯂꯤꯕꯁꯤꯅ ꯁꯔꯀꯥꯔꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯌꯦꯡꯁꯤꯟꯕ ꯑꯗꯨ ꯃꯣꯏꯒꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯂꯩꯔꯦ ꯕꯦꯁꯤꯛ ꯑꯦꯃꯤꯅꯤꯇꯤꯁ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯗ ꯃꯦꯗꯤꯀꯦꯜ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯁꯇꯗꯤ ꯍꯧꯖꯤꯛ ꯑꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯏꯁꯨ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕ ꯀꯩꯅꯣꯗꯨꯅꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯔꯤꯉꯩ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯤ ꯑꯥꯔ ꯒꯣꯚꯔꯟꯃꯦꯟꯅꯁꯨ 84 rupees per day per head ꯄꯤ without any basic facilities 84 rupees से जगह खराद ओई 100 rupees जगह खराद ओई असीगी खेतनबसु ले अदु 84 rupees फंगबसिदा अतई बेसिक एमिनिटीज ती पीद्रे अदु पीद्रबनिना अदुना मैनेजेबल सु ओइब्रा अदुगिसु बिग क्वेश्चन मार्क ओइबा अदुना